मणिपुर की थाने की इपा इपुसिंग ngaklam जाति फुरुप थीनरमदेबा मणिपुर काइबे यारोय हाइदन ngaklamबनेबा ngasisu adugumna aikoi mafam sida poiba mafam sida saujariba yelhomi khudingmakna aikoi sidagi manipur muthatpe yaroi manipur ki saktam kaibe yaroi aikoi punna hingminna gadabni haiba tangkakse aikoi mami samlakpadona tawre aikoi manipur mutkhraga idea of manipur lehogadra ampako asi 2003 da safonga khiba adugumba maitai pangal singna Kundaba mafam tongan tongan ba soina taraba singi mafam dagi mioi kayana represent tawraba aduguma laba lup ama khakni hariba ampako asi sahi kunithoi supna manipur gi tongan tongan ba lam khungangda lairiba miyam ga kusamna duna amadi sieso kaya ga loina na kusamna duna matam gi isu kaya da yauduna nga sisu lai adubu sahi kunithoi suba foundation de thoramna lakpada lamdam sida lairiba mifung khudingmakta haukiba 2023 gi megi tang ahumdagi tholaiba adumlaba violence asina manipur gi tokhaiba mafam singdagi khungang sida laiminariba furup kanglup lon manaba aikhoi singi marakta hena awab oiriba yum thadokne senariba amadi asigumba divide and rule gi mawongda satharakliba lalong asida aikhoi gi lamdam sida thengnariba safu sina ngasidi Kamthengna awabo ayhalle loina na yum thadokuna mi lising humfu hena mayum thadokuna mai magi relief ta laina halle adu tanatana mi chani hena misimina thogan gre asigumba thaudok asina maram oraga tangdu laita da phibam amada laaga matam gi oiriba mama kaya gi masa lising na khunda du na lairiba asigumba mafam masida tongan ba mayol da communal oiba mawang da khara sadum chatpagi horokpa aduga lamdam sida sangna laiba asigumba violence asina maidi mayun si karum da chatkadagi haibagi solution thibadu uraktaba magi matam gi oiba mayun si sema kanda political oiba pot khara sadum uba phangba aduga hujikna aikhoida hena sathirebadi manipur muthatna nabai lalong ama chatharakpa masida aikhoigi oiba phirepsi manipur miyam hubna khanna rakanda kharhena phagada mawong amada aikoi phirep lomin hauda taragadi ngahek ki oiba magi political party gi natraga mai look ki oiba haiba singdu da chatkiduna ikoi apunba ma sagat pada soi khiba yabagi tangka khara lakpa sida ikoi soi da nabu hotna bada ampa ko su achauba thodang lauraga lai makhata na su laukhigani aikoi na thengkhang kaya da uri maramdi british ki angan ba matam da sahi 53 hena sason toramba aduga aikhoige sida chahi taret ki khuntakpa adugumba awa chaitheng kaya da manipur sida laiminariba adugumba akan ba lalong singdu da manipur da laiminariba purup kanglup khaidana mafam sida pokpa mafam sida sauba kaya da ngaktuna lai matamdu da aikhoige lamgi oiba kari haitare separate oiba gi potlama matamdu da uba phangkide british ki oiba chahi 53 palamba sason toramba matamdu da ningthau adum lairamki ikhoige ningthau muthalamde aduga matam du da laiminariba kanglu purup sing adu adum magi lofam thokpa thodang sing adum laura laki sahi taret khuntak pada ikoi gi lamdam sida lairiba mayam sina laloi oiraga lanmi oiraga jat bijat khaidane thengna rakhibado ngasi su amuk hanna ikoi da mathau tabagi tangka amakhak lai maramdi karigin haiba kanda manipur si machet kairaga chatpe yade integrity thugaiba yade haiba ikoi manipur gi mangla nama laijariba se masida mapandagi sangakpa illegal immigrant amadi foreigner kayana safu piraktuno hummaga pukhinaba hotna rekliba mawong ase masi aikoi kadonungda yaba ngamlo maramdi karigino haiba matamda manipur ki thaina gi ipa ipusinga ngaklambado jati furup thinaramdeba manipur kaibe yaroi haidan ngaklambaneba ngasisu adugumna aikoi mafam sida poiba mafam sida saujariba yelhomi khudingmakna aikoi sidagi manipur muthatpe yaroi manipur ki saktam kaibe yaroi aikoi punna hingminna gadabni haiba tangkakse aikoi mami samlakpadona tawre masi lansi sum violence ase sum sangna laktuna aikoi da hena sathiba mong amada chatlibasina miyoibagi wakhalsi serana na punana bohonarakpa ngaiha ki oiba social media da aidi kanano karino masak khangdaba singna miyoibagi chumna khala ipa ipugi I mari gi oiba yamna nungsinariba yamna phajakraba adugumba kanglon kaya du thugai na bo hotna bo mapan gi khutching na safu he pirak pase aikoi han dai so dum pirai haujik so dum piraga lai masida aikoi na wakhal chi mapung phana khanda ba sing sigi mayol da hummaga chakhe bataraga di aikoi de hena saitheng phangau gani aduna maram ora kanda idea of manipur haibase
ꯀꯔꯤ ꯀꯔꯤꯗ ꯕꯦꯁ ꯇꯧꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯨꯠꯈ꯭ꯔꯒ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯂꯩꯍꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯒꯠꯄ ꯌꯥꯒꯗ꯭ꯔꯥ ꯃꯔꯝꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯕꯦꯂꯞꯃꯦꯟꯗ ꯃꯥꯡꯊꯔꯛꯑꯒ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯣꯏꯕ ꯌꯥꯈꯤꯒꯗ꯭ꯔꯥ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯀꯥꯁꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯄꯨꯝꯅꯃꯛ ꯁꯨꯞꯆꯤꯜꯂꯀꯥꯟꯗ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯅꯔꯀꯥꯟꯗ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯂꯥꯛꯀꯅꯤ ꯃꯅꯤꯄꯨꯔ ꯄꯤꯁ ꯄꯨꯔꯛꯀꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯥꯒꯠꯄꯗ ꯑꯩꯈꯣꯏꯗ ꯈꯟꯕ ꯉꯝꯗꯕ ꯎꯕ ꯉꯝꯗꯕ ꯇꯥꯡꯀꯛ ꯀꯌꯥꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯨꯊꯠꯇ꯭ꯔꯤꯉꯩꯗ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯁꯥꯒꯠꯄꯒꯤ ꯇꯥꯡꯀꯛꯇꯣ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯁꯦ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯑꯆꯨꯝꯕ ꯄꯨꯔꯛꯅꯕ ꯚꯥꯏꯑꯣꯂꯦꯟꯁꯇꯒꯤ ꯅꯥꯊꯩꯅꯕ ꯍꯣꯠꯅꯕ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯝꯄꯥꯛꯄꯒꯤ ꯁꯥꯏꯠꯇꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ